Lamdam asida chakthong gas phangnadabagi awaba mayoknaringei gas agency Singna Kanglon Kaiba Thabak Touramba Thengnarabadi Department action Lougani haina CAF and PD gi OSD Petroleum Oil and Lubricant Pole Haobam Bobby na phongdorakli Bisnupur district ki manung chana ningthokpong bazar da hangba khongnang gas agency ki customer singna gas phangdana phangle haiba ki message lai haiba complaint ama lakpadagi lamdam asida nungtigi phongba pauche ama electronic media singna phonglakhiba aduga mari leinana CAF and PD gi OSD Petroleum Bobby na luchingduna ngarang chatkiba inspection na wafum asi mak na phongdokhibani Kongsana to the CAF and PD gi OA and Johnson amadi Y Hitler sa saruk yake yengsin kongsana do mari leinana Bobby na makhata na hai inspection asida khongnang gas agency da leiramriba physical stock ka system da uriba stock masinga khenaramba thengnare amadi agency mo oibagi leifam thokpa registrar DSR na chingma maintain toramdaba su thengnare agency asida ngasi thengnariba sing asigi matang na makhata ba action lokatringai da agency asigi manager ga khanana ba honabada mahak Manipuri wang bada chatkibana khanaba ngamdre agency asigi atai staff sing amata thengnadabana amuk hana re-verification toraga kari action lokhat pa yagada ke haibu department ki makok thongba singa khanaragani haike Hauzik lamdam asla pak sangna chakthong gas phangdabagi leiriba issue asigi matangda hangba wahang gi paukhum piratu da mahak na hai hauzik lamdam asla chakthong gas pusilapa watpana khara makai khudong cha dabalai adubu ngasi lakliba complaint asing mamafum atai de gas phangde haibi complaint amata department da lakpa leite karima complaint laklabadi agency sing adugi mathakta inspection chathagani maramatra mafum atai da chakthong gas phangde haibi complaint leirabadi department da complaint box complaint tobirao hauzik leiriba gas agency sing nasu lona yadaba thabak tobigano agency amagi leifam thokpa registrar DSR na chingmatik chana maintain tobiyo department inspection lakpada pumna mak ase maintain toramdaba thengnarabadi department ki maikedi action lokhatkani haina makta makhata ki panbayabadi CAF and PD ki director Robertson asim na thokiba order amana hauzik oiba fibam asida LPG gas asi agency singi kuthangda miyamda fanganana bama di black the gas yol handana ba akanaba official care appoint tokiba sulai krabani si akoina inspection nasi lakchari basi ngarang media da soina koi gi moi de gas pangri haibegi port ama complaint ama lakpategi akoina ngasi laijari mafam asi Bisempur gi phongnang gas agency haiba mafam adurani adu agency si akoina inspection tawjare tawjaba matam sira akoina moi da leiriba stock position si opening balance si 177 lei hai aduga moi gi stock position sina 324 lei hai sigi hairiba physical da lei siga system da lei siga yengna matam da chanadre aduga moi da register sing ju maintain tawde adegi nasai gi DSR ke kai ju moi da maintain tawdaba pot am leirame madu akoina ju yam kan instruction pijarame mathang akoina kaigumba surprise visit laktar gadi sigi kano system sing leitaba sing si ju phajana thambiram mon akoina moi da request tawjare aduga kaigumba any agency man akoina smine inspection lakchaba matam da hairiba documents sing ase adegi home delivery gi leiba kano sing ase documents sing ase phajana thambiram da targadi akoi moi gi mathak agency sing sigi mathakta action logjagani